ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯉꯛꯄꯅꯤꯕ ꯅꯪꯁꯦ ꯀꯔꯣꯔꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯦ ꯈꯜꯂꯁꯤꯕ ꯅꯪꯒꯤ ꯀꯔꯣꯔꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯪ ꯀꯔꯣꯔꯒꯤ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯂꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯍꯩ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯇꯝꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯪꯂꯣꯏꯕ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯅꯪꯁꯦ ꯁꯛ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯌꯦꯡꯉꯣꯏ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯅꯪꯁꯦ ꯃꯨꯕ꯭ꯔꯥ ꯉꯧꯕ꯭ꯔꯥ ꯌꯦꯡꯉꯣꯏꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯂꯨꯄꯥ ꯆꯥꯝ ꯌꯥꯡꯈꯩ ꯄꯤꯕ ꯐꯨꯔꯤꯠ ꯑꯃꯈꯛꯇꯪ ꯂꯤꯠꯂꯒꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯥꯛ ꯇꯥꯕ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯐꯤꯔꯣꯜ ꯑꯣꯏꯅ ꯂꯧꯒꯅꯤꯕ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯉꯛꯇ ꯑꯂꯨꯞꯄ ꯁꯅꯥꯒꯤ ꯆꯦꯟ ꯁꯤꯕ ꯊꯣꯛꯂꯒꯁꯨ ꯃꯤꯌꯥꯝꯅ ꯃꯗꯨ ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯂꯧꯒꯅꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅ ꯅꯥꯗ ꯌꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯦ ꯑꯂꯨꯞꯄ ꯌꯥꯟꯕ ꯊꯣꯛꯂꯒꯁꯨ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅ ꯂꯥꯏꯔꯕꯒꯤ ꯃꯤꯑꯣꯏ ꯑꯃꯅ मागी नादा असेंग सना यान थोलगसु मियामना अलुप्प ओइरमगनी अदुम हाइनगनिबा अई ngasi wari macha amtang lijarakkeba nangna karigumba isorda thajaba mangkhiba thoglagadi mangkhraba thoglagadi masigi wari se tawba ekhoi gi nupi ama mase mayum pale magi macha ama yawi magi husband ga loina na mase adum leibaniba magi husband ase office kai numit ki nupi ase magi macha se chahi taruk tare chure aduga nupi ase recently magi pukta nung leibana maram oiraga operation tawkhibaniba मासे इमुंग मनुंगी मचा मसु थबक इंखांग हिंग तौबदा लाई नुंग खुरमबगी निंगबगी मतम असे फंगजदेबा अदुना मासे नुमित खुदिंगी चाखुमदा अखोगी किचन दा चा इसिंग थोंबा मतमदा थमोय नुंगदा अदुम ईश्वर से सोल अदुना निंगजदुना लेबनिबा नोंमा मतव असुमना माना अखोगी किचन दा चाक थोंगलिबा मतम असिदा मागी किचन ममांग अदुदगी करीनो पोसक अलुंबा अमा मथक्तगी तारकपगुम मखोगी हिंगोंदा माना मनिन फंगबनिबा मखोन ताबनिबा अदुगा माना चेंथोकलगा येंगबदा मदु अतोप करिसु ओरमद्रेबा मागी मचानुपा चही तरुक तरे सुरबा अंगांग अदु ओरमबनिबा मदु उरबा काना माना कोइलाव लावर अदुना कौनो खोना तौबदा लाइकाय खुलक्की मी कनामता ताबिद्रेबा नुपी अदुना उपाय लैमंदबदगी अंगांग अदु कोलगा पुरगा माना हॉस्पिटल मागै पांगना चेनबनिबा चेलबा तुंगदा ngsaigi doctor asisu leiramme doctor aduna laiyeng laba matungda angang ado fareba normal oire angang ado yumda puduna laklaga mana numit ki tawba matawgumna ekhoigi kitchen da chak thongbaniba thongbagi mata asida mana khanbaniba isor sina aigi laibakta masibu taholamnibase thokhalibase aigi icha se ngasi mataktagi taraduna asokpa असोइबा थोकलम लगदी असोयना यावरम लगदी करी तौरमगनी आई ngasiदी ईश्वरदा थाजबा से लैसलक्तरे ईश्वर से थाजरक्तरे मागी मथमोइदा ईश्वरदा थाजबा से मांगछलक्लबनिबा मसिगी मतांग असिदा माना मतौ असुमना खल्लिबा मतांग असिदा अमुकसु माना हंजिन खनबनिबा मागी थमोय असे चेंज ओइ खलक्पनिबा नेगेटिव खलमबदो पॉजिटिव मागैदम खलक्पनिबा ngsaigi अैगी अंगांग असिना मथक्तगी ओंथरक्तुना तारिबो मफम असिदा नोंगगी ममांगदा मसिदा योतेक थांगतेक कया अमा तादुना लैबनी सेंगदोखिबता ngairi करिगुमा योतेक थांगतेक सिदो लैरंबा थोलगदि अैगी इचा से हिंगलमगी गद्रा अदुगा अैगी पुक असे ऑपरेशन तौखिबता ngairi अै इसिंग बाकेट अमा फावबा थांगबा पुबा ngamde अदुमकपु अैगी इचा चाही तरुक तरे छुरबा केजी 13-15 लुम्बा से अई मतौ करमना माबु पुरगा हॉस्पिटल यौननमा किलोमीटर अमा चेलदुना पुना माबु पोरदुना पुना चटपा ngamलिबनो अदुगा नुमित की एखोइगी डॉक्टर पुंग 2 दा हनबदो नुमित अदो पुंग 4-5 फावबो मतौ करमना लैरमलिबनो मसिपुम बजे एखोइगी ईश्वरना लोइना सानाबनी मा खंगलेबा अइना ईश्वर निंगलिबसे ईश्वरना अइगी अवाबसे उई ईश्वरना अैगी फाननमा खक्तनी खल्लिबसे हाइदुना मसिगी पिकलबा वारी असिदा पॉइंट सिंगसे करिनो हाइबदा ngsaigi angang ado ngsaigi magi हिंकोन अदुदा लैरमलिबा योतेक थांगतेक हिंगदो सेंगदोकलमदबा थोदे angang ado मदुदा तादुना सिगनिबा इसिंग बाकेट अमा पुबा ngamdaba nupi ado macha kilo हाइबदी केजी 13-15 लुम्बा दो पोरगा थांगदुना पुना चटपनिबा matam aduda mangonda pangan matau kuramna laanglinoba अदुगा डॉक्टर पुंग 2-3 फावबा खक्ता लैबदो नुमित पुंग 4-5 फावबा लैरमलिबा
ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯁꯣꯔꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯤꯟꯕꯤꯔꯛꯄꯅꯤꯕ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯊꯧꯗꯣꯛ ꯑꯗꯣ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯌꯥꯕꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯣ ꯃꯊꯋꯥꯏ ꯊꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯕꯅꯤꯕ ꯑꯗꯨꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯑꯣꯟꯅꯍꯟꯕꯅꯤꯕ ꯏꯁꯣꯔꯅ ꯃꯥꯕꯨ ꯅꯤꯡꯖꯕꯒꯤ ꯐꯜ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯕꯒꯤ ꯀꯩꯅꯣꯗꯣ ꯄꯤꯕꯅꯤꯕ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯝꯕꯤꯗ ꯈꯛꯇ ꯆꯠꯂꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯒꯥꯔꯤꯅ ꯏꯁꯤꯡ ꯀꯥꯞꯁꯜꯂꯝꯕ ꯍꯛꯆꯥꯡꯗ ꯃꯣꯠꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯩꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯕ ꯈꯣꯠꯇꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤꯕ ꯀꯅꯥꯅ ꯈꯪꯉꯤ ꯃꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯪꯉꯣꯟꯗ ꯊꯣꯝꯒꯗꯕ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯊꯣꯝꯂꯨꯆꯣ ꯍꯥꯏꯅ ꯏꯔꯝꯕꯁꯨ ꯅꯪꯅ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯊꯣꯝꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯈꯛꯇ ꯀꯥꯞꯁꯜꯂꯝꯂꯒ ꯆꯠꯈꯤꯕꯁꯨ ꯑꯩꯈꯣꯏ ꯈꯟꯒꯦ ꯈꯜꯂꯒꯗꯤ ꯄꯣꯖꯤꯇꯤꯚꯇ ꯀꯌꯥ ꯑꯃ ꯈꯟꯕ ꯌꯥꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯉꯣꯟꯗ ꯏꯁꯤꯡ ꯀꯥꯞꯁꯜꯂꯝꯕ ꯊꯣꯛꯂꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯪ ꯈꯟꯗꯣꯛꯎꯕ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯝ ꯏꯁꯤꯡ ꯈꯛꯇ ꯀꯥꯞꯁꯜꯂꯝꯂꯒ ꯆꯠꯈꯤ ꯑꯩ ꯂꯥꯏꯕꯛ ꯐꯩꯀꯣ ꯍꯥꯏꯅ ꯈꯟꯗꯣꯛꯀꯗꯕꯅꯤꯕ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯅ ꯈꯜꯂꯤꯕ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯨꯆꯣ ꯏꯔꯨꯆꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯂꯨꯔꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯣꯏꯒꯗꯕꯁꯤꯡꯗꯣ ꯏꯁꯣꯔꯅꯗꯤ ꯃꯗꯨ ꯅꯪꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯂꯣꯏꯅ ꯊꯦꯡꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯕ ꯃꯁꯤ ꯏꯁꯣꯔꯅꯁꯨ ꯆꯦꯟꯖ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯣꯡꯍꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯕ ꯑꯗꯨꯃꯛꯄꯨ ꯃꯗꯨ ꯍꯣꯡꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯀꯌా ꯑꯃ ꯄꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ kaya ama ꯂꯩꯔꯕ ꯁꯣꯂꯨꯁꯟ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤꯕ ꯉꯁꯤ ꯅꯪꯉꯣꯟꯗ ꯅꯪꯂꯤꯕ ꯑꯋꯥꯕ ꯈꯔ ꯑꯗꯣ ꯃꯗꯨꯗꯩꯗꯨꯗ ꯅꯪꯅ ꯋꯥꯖꯔꯤꯕꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯑꯋꯥꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯈꯪꯉꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯂꯨꯆꯣ ꯍꯥꯏꯅ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯏꯁꯣꯔꯅ ꯃꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯅꯪꯅ ꯅꯤꯡꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ kaya ama kakthalaga nangonda khajiktang oina awaba nanghalambasу so guys masi khaktani masigi wari asida aina tamjaningba haibabu miyamna wari asi fajabiba nungsibiba tholagadi nungsibiduna channel ase subscribe tawu ka piramganu matam pumbada aigi channel asida masigumba wari kaya ama tabi ubiba phangani thengnala segi mathangi video da matamadu phawgi damakta kaina asi bye bye